Jaribon ipaw ingribu mayambu taramna okcheri. South Hailakandi ex Servicemen Association na sinlangduna ngasi July gi tang mga 2026 ta Jaribon Kala Academy Holda mahiro singbu ikai khumnaba upa amasung taramna upagi thauram ama pangthokre. Thauram asi chahi asigi HSLC amasung HS exam da 80% gi mathakta mark phangduna mai paklakliba mahiro singbu thogatnaba sinkhibani. Pangthokkiba thauram asida punna mahiroi kunipanbu lengjal fee amamga loinana certificate amasung mana oina sel ki tengbang lupa lising ama khai amasung lupa lising ama oina pikhi. Masigi mana oina pikiba sel singa se retired colonel BB Singh amadi sanasam obhinoi anina tengbang birakpani. Association asigi president S Kishore Singhona mifamapu oikhi. Athoiba mitunglen MSP gi hanagi president Ngangom Joy Kumar Singhona obikhi. Guest of honor oina Jaribon Kala Academy ki president Thingom Benu Babu aiba Oza Subram Singha Sanare Maitai Higher Secondary School gi retired principal K Chandrasekhar amasung lup asigi advisor T Pakachau amadi S Lakhiabu Jauna Daiski Leiting obikhi. Chief guest na Maira Chukhatpaga loinana thauram se haudokhi. Makoina angang singbu thaugatpaga loinana mamal leiba wahai kaya phongdokhi. Thauram asigi chief guest Ngangom Joy Kumar na lup asina lebak ki thabak kaya leptana tawbagi thagatpa phongdokhibaga loinana haraba phongdokpa oina lup asida lupa lising 10 kha donate tawbikhi. Thauram asibu H Atomba Singhana pukchel chana mating pangbikhi. Lup asigi vice president Kausini Sharma na taramna upagi warol pikhi. Lup ki secretary S Arun Singhana thagat wahai pikhi amasung assistant secretary Moninlal Singhona thauram adu punna luchingduna chakhi. Mifam mapuna wafam phongdokpaga loinana thauram masi maipakna loisankhi.